Ngasi ayuk pung taruklom taba adwaida khurai khomidokta curfew thugaiduna kaithel phambasing police na tankaina bahotnabada mafam adugi miyamga police ka akanba maongda mugnabagi thodok thokre police ka miyamga mugnaba aduda mafam adugi miyamna police ta nung thazilakpadagi Imphal East District Police ki personnel ahum asok apan nangkibaga loinena police ki gypsy amasu amang ata thokre hari Thodok thokphamdagi fangba pau amagi matung ina ngasi ayuk anganbada Imphal East ki police kangbu amana khurai khomidokta laklaga curfew thugaiduna kaithel phambasing tankaina bahonaki adubu mafam adugi miyamna police ta onsilaga muknaki irang adu tapna kansilakpadagi masing yamlaba police personnel sing mafam aduda changsinduna irang adu laksinaba honaki irang adu laksinaba honabada police na tear gas cell kaya marum kapki Loinana police na mafam adudagi ain thugai bani haiba miyoi kuntra homdoi fagatki haidi Adi numit kharani gi mamangda mafam aduda curfew thugai duna lambi sorokta chatlamba miyoi sing mayum da changnaba Imphal East District Police ki SP masamak gyawba team amana loudspeaker sizinaduna haibada nungna thomlakpadagi police personnel ama sokibagi thodok amasu leikrabani haidi